Shiv Sena na Wakhal Manaba Singga Pullaga Imphal Jiri Lambi Ngaklagani amasung miyamna chap chana mateng pangbiyu haina Shiv Sena gi President Moirangthem Tombina phongdokre. Shiv Sena Manipur State Unit na chahi kuntra rom asi National Highway Protection Force thammu haiduna demand tawrakpa Manipur leingak pairiba singna ngasi fawba thabak to onthoktana leiri. Tangai fadana Shiv Sena amadi Wakhal Manaba singna National Highway Imphal Jiri Bam Lambi chap chana ngaknaba warep laure haina party asigi State President Dr. Moirangthem Tombina lauthokre. Manipur da tha 12 fazilakadoraba kuki na Manipur da landarakliba maru oina Maitai community da attack tawrakliba asida National Highway singda makhoigi maran gumna thingdok thingjin tawriba loningbba shell loba gari mai thaba driver hatpa fuba cheiba kaya chathaba asi kuki singna chathaduna leiri. Masida center amadi state government na yengduna leiba thadoktuna kuki sing maning tawhanba asi yamna maram chade sung ain na su yade. Hiramasi gi matangda party asina yamna hakchina lawi ahing nungthil tumba chaba khangdana Manipur miyam gi damakta driver singna mathau tawjaribani. Masida aki akhang nanghanwa haibasi yamna maram chade purakliba potlam sing adu kuki singi su yauribani. Maram kaya asina kupna khanaraga Imphal Jiribam Lambi ngak sennabagi thawrang asi tawraklibani. Bangladesh amadi Myanmar dagi kuki kaya sanglak leiba ngamlaga puknafam lamdam asigi mafam ama hektada aikoina karigi leiba ngamloi. Imphal Jiribam Lambi asigi kilometer 10 rom lapnaba mafam singda ngak senbagi thabak asi chathanaba hotnagani. Manipur da khundariba kuki nataba community sing amadi makutta khutlai paiduna lan hauriba singnasu support tauba amadi cooperation pibiyu haiki. Nakal amaromda Manipur da thokliba lan asi center amadi state lengakna kayam kuina yengduna laikhigadoribano haina hangladuna loishinge hairabadi irai laiba potni haiki. Kari pambagino asukuina loishindana thamliba asina hatokna hallaga masing yamlaktraba matamda leibak ngakani haibadudi afava sajat natte. Hauzik Myanmar dagi aina yadaba mawongda mitop kaya changsilakliba asi biometric lawribasi yamna fai. Kariguma biometric lawba asida namthak tawduna chithahauba myoising thengnaragadi Shiv Sena na lemna tharoi haiki. Nakal amaromda chingda khundariba ichilenaw singna mahausana piba khudol umang kaya kokthoklammadagi ngasi mahausagi khal kairaktuna ising ijau thokpa amadi len yauba nonglai nungsi thoktuna leibak miyamda awaba kaya toina nanghalakle. Tha asigi mangada thokiba len yauba nonglai nungsinasu paksana amangata thokhalli. Miyamgi mateng pangnaba hotnariba Chief Minister busu thagatli haiki. Chief Minister Biren na umang kokthokanu reserve forest manghanganu popi thaganu hairiba kaya asi miyamna full support pifam thoi. Masida kuki na karigi sauribano haibasi miyam khangminnagadabani. Masi mapandagi lakpa kuki kaya yaubadagini. Pasung masi chapchana chumthokpa tangai fade. Itop miyam asi changlakpana Uripok Kendragi Ward number 5 the tribal kota lakrabani haiki.